Ma'am, Impact News ne Raj Nongthombam Manung Hutna hariba 360-degree analysis of news and events ta mayam butaram lokchari ngasi Parliament ki Rajya Sabha da Upper House da Home Minister Amit Shah na tongan ba resolution amadi bill sing pukat ki maroina koi Kashmir ta affect ba bill ani aduga resolution amani han ba resolution sing ngasi ayung mak hai batare lebase ki president na notification oina thokiba Kashmir the Sanaba Constitution ki Article 370 hai betar masi abrogate tawre masi lothoni hai gi notification am thokre hai ribbon notification abrogation of Article 370 masi si the resolution am hai betar house lagi ayab am lawni gidamak ta madu move tawbuni madu go loina hai ribbon Jammu and Kashmir si Jammu and Kashmir have a union territory amaga Ladakh have a union territory amaga union territory ani thokpa gidamak ta su JNK reorganization bill haidana su 2019 masi masu puthoi adu hair bill si u enadi huji pagi on dekhana bali ti maru na huji huji ngasayu pung 13 da ayu ke pung 13 da Rajya Sabha da hairiba resolution amadi bill sing asi move toro matungda introduce toro matungda khana ba hoki basi abrogation of Article 370 ni Article 370 si koi Jammu and Kashmir na India da yaw matungda Jammu and Kashmir da koi Indian constitution na pi ba dum makal gi temporary provision amakani temporary provision si maung autonomous hai batar autonomous status amaning kha tamba status amo in India gi state amo in lebetar ga sumaung da ka henaning kha tamba dum status pi ba dum makal gi provision ni article ni adu hai article se leibna mar moidana koi India ma khata koi ga sida tongan bi India ma kargi tamta moida special status pi ga dum mo special status pi rabni na koi India se equality ma leibang am mar madur masi mothar mathok ta hedana how ki bechai kya si masi abrogation ni matang da khana dun lakne adu ngasi ma lebasi ki president notification thokre aduga masida ayaba pornogi tamta Rajya Sabha da su resolution move tokre adun ngasi hujik ngaki matungda masi voice vote ka guma pangtho matungda resolution su adum ayaba pikhi bagi sang dileri aduga koi union territory ani thokpagi sina hayeng se khanar ba ya hebagi koi Rajya Sabha da gi phangba pauna sumaina di hairi adu hairi ba hujik oregle ba scrapping of 370 loktokiba at the same time state oina lejer ma Jammu and Kashmir si union territory da hanthan gi ba scrapping of statehood hari mayam se matam da miyam da relation to bu yabagi Jammu and Kashmir thoi ba da sa se atopa princely state sing koi Manipur gum mayam yaw ki ba su masum ba da sa se lak pu yabra habagi nungnang mayam leibani na Jammu and Kashmir gi issue se dum khang ba yamna mathau ta ba du hojik leba si na kwai da gi burning topic oira ba issue si abrogation of 370 from Jammu and Kashmir ni hari issue si matang da khana ne ngasi impact news ki studio election leibari ba si joining us tonight on Manung Hutna BJP Manipur Pradesh ki legal department ke convenor Soubam Nongpoknganba welcome to the show. Appreciate you joining. Also joining us Human Right Alerts Manipur ki koi executive director Babloo Loitongbam welcome to the show. Appreciate you joining too. And also joining us Sanaleibak ki editor Hemantakumar Ningomba welcome to the show. Appreciate you joining too. Ahan basi ai BJP ki Nongpoknganba lakchar ke ngasi ki Rajya Sabha da thokiba hari Rajya Sabha da move torokpa Home Minister na aduga ngasi ayukta president gi koi gi notification am lak pai tar hari ba asigi matung dagi di koi gi Article 370 si Kashmir dagi almost lokthoi habagi head president gi ayaba am thola bani na lokthoi habagi wafum silak na badagi mayam se harau na mayam su yaure adagi masi bu pen da ba yaning da mayam su leri hoji Rajya Sabha da su yaning da phong mayam opposition gi voice mayam lang nari kari wafum thaminingi masigi nongi wahan thok hai tare kamai log boyai koi abrogation of Article 370 masi yang kana nungi na taga mapani highway 1 na tabada BJP na taseng na pamjai di one nation okay nation ama sida nation ama leiba kanda sida magi integral parts inji level ama da leiba amana yang wangan ba amana protection yam piba amana ya handaba adigi wa nataba aduguma fiamdu akoi gi philosophy to yaujabani na koina masigi Article 370 si tong ba ate ti leriba isban Manipur da piriba adigi India gi atop mafam da treat toriba constitution treat toriba mong siga magi siga tong na masina pura na leiba gi mong ama leibani na adugi mathakta koi Jammu Kashmir masagi constitution na su Article 3 hai batare preamble na su Jammu Kashmir hai state si India gi integral part of the Union of India. Aina haija banina. Ani integral part of the India already integral part ati da yauri ba part ati singsiga maga manan laibam thui hai wa khalan. National legati nation bi flag amak legani nation dogi chane bi law amak khali lekin jam uniform oina leiba adugi wa khalon do leibanina ngasigi
tongan ba status sama piba ka hen ba autonomy hagadra ya na magi tongan iban magi sardar ya satkaina mogi prime minister ki type ta ga thamba adugi mo myam du article 370 ne piba adugumba pungtong tongan ba alien nation amada amadongna leiba mong du ekhoi constitution ga chanadi ekhoi constitution na yeng miyeng sidi pun apun ba miyeng amada leibani samna habda union of states ami अखोगी यूनियन ऑफ स्टेट्स ओरकान तोंगान यूनियन ऑफ स्टेट नतब मोंग लेबदु लेबम थोक्ति हाइबगी दमक्तने अखोइना आर्टिकल 370 बीजेपी आर्टिकल 70 लेखम थोक्ति हेना तो बाय अदुगी मरमदु खकिनी अखोइना आर्टिकल 370 लौथोइसे अदु मसिदा याम कायना मनुंगी बनुंगी ओइबा वाखलोन नत्रगा मपांगी वाखलोन अदु लेबदि नते सम समना हजिकी समना बदा लेभेल अमदा पुरकना बखना बाय तारे अदुगी मरम दुक तोप थोतोप मरम लेतेन खले अदुबु 370 से लौथोगा इक्वल ओहलगनी हाबगी पांदमदि थमगा एट द सेम टाइम बिल अमसुंग पुथोकपा रीऑर्गनाइजेशन ऑफ जम्मू एंड कश्मीर बिल हाइतारे सि बिल सि पुथोगा जम्मू एंड कश्मीर बु यूनियन टेरिटरी अनि द डिवाइड तो लद्दाख हाइबा मा द यूनियन जम्मू एंड कश्मीर हाइबगी यूनियन टेरिटरी अमा विद लेजिस्लेशन लेजिस्लेचर जावबा हाइदि मसागी असेंबली लेबा मा री असेंबली लेतब लद्दाख की माने यूनियन टेरिटरी अनि दा खाइदोखि बजना हाना किंगडम ओइना लेजरमनी इंडिया द जॉइन तौद्रिंग हाइतारे किंगडम दुदगी किंग की मखाद लेरमिने दुगी मतुंगदा मखोई प्रेसिडेंट प्राइम मिनिस्टर लेजरमे इंडिया दा पुल मतुंगदा अदुग मतम खर लेरगा कोई गवर्नर अमदी चीफ मिनिस्टर की सिस्टम सिदा लाकने अदुग होजिकना मो यूनियन टेरिटरी दो ऑन तारगदी कोई कनोगी मखाद चकिदुनी लेफ्टिनेंट गवर्नर वी मखाद चकिदुनी मरमदना मागी स्टेटस हान लेजर मदुदगी हेडी कंट्री अमो हैना ओइना हैगा इंडिपेंडेंट स्टेटस अमद लेजर मदुना होजिकसी मासे लेफ्टिनेंट गवर्नर अमगी मखाद लाकपा अदुसु 1 crore 25 lakhs की पॉपुलेशन लेबा लमम ओइदुनी कोई जम्मू एंड कश्मीर मतन लद्दाख की बोदी होय 3 lakhs मतन याम जा अपिपनी यूनियन टेरिटरी पीबतकी सुकाय दबन खाली अदो इधर करी वहम थर्मिनिंग अदुदी कोइना मु हना इंडियन की हिस्ट्री फकत पता रहन खले इंडिया आइबसी मा ना हम इंडिपेंडेंस मतम दा दो ब्रिटिशना मागी पेरामन सिलोसला पेदai मयामना लोइन खंगदर वाफमिको पाकिस्तान हाइबमा इंडिया हाइबमा तोंगान तोंगाना दबाना ता तममे पाकिस्तान द यावनिंग बकांगबु इंडिया द यावनिंग बकांगबु इंडिया गी ओइना नैना बकंदा दा सुमाइना इवन मणिपुर हो हाइतारे मणिपुर प्रिंसली स्टेट ट्रीटी ऑफ स्टेंसिल एग्रीमेंट साइन तौनरिनी ट्रीटी ऑफ एक्सेशन साइन तौनरि अदुमाइना एग्रीमेंट अहुम मरि साइन तौनर से निजाम जुनागढ़ बु हाइरो कास सुमाइना लो इवन लेबनिना सिदी मागी नेशनल बिल्डिंग की प्रोसेस अमदा लाकपनिना मणिपुर सु अदुमाइना प्रिंसली स्टेट पुन चामगा चंगा खरा तुमाइना पुंझलगा छेमनिना माजु प्रिंसली स्टेट मयामने पुंझल सेंबा तो पलेबा खर पुल्लगा सेंबा दु माइन लेबनिना मतम दु लेगिबा अतै इतै प्रिंसली स्टेट सिंगसिना मयामने फम थोकपा दु चमाना लेवलिंग फिल्म द पुरकपा हाइबा तारे लेवलिंग फिल्म पुरकपा हंदगी यूनियन टेरिटरी हंदगी बाजे स्टेट अमोइना लेरम मसिदि अखोइ मसिदि दा अखोइना येंगदबा मना ngasi ngasi mak leiriba situation sida karamain tone administration hena fajana pugadege maramdi haibasi ju yam chaw issue amane article 370 lokthue article 370 abrogate tawre scrap tawre article 370 abrogate tawbe scrap tawbasi masi kayam kuina masi impact si kari leibi ai leibi adugi impact khadi soinem leini manuina kashmir da adugi impact assessment ama soidam ki kogi government su soidam ki tawram kan ankale madugi impact assessment tawro matungda madugi su eram basu yai maramdi chapchan impact assessment du su adugi koi access leiti ai tare maramdi na represent tawrisina BJP Manipur Pradesh ne aduga madudi Bharat Sarkar tawboni na BJP national ki BJP leaders singa tawna chapcha madu sima oiramgani haibadi haibi yatre maramdi madudi adugi document tu koi access tawbo leitabni na but as a layman aina sum khajab kanda aikogi sagi one nation ki concept la panda administrative convenience am su mathok tai na ko masi agi personal kanoni opinion ki wani maram de aina masi BJP represent tawraga madi potu document access tawdana aina madu piba yaba natabani na bagi administrative convenience natraga leiba impact assessment da sigi system sina khwai farani okay haiba potu aigi motadi after a lot of studies soidamaki okay khwai phaba administration ama proper ngangani habi wakalon da 370 lokhokiba one nation ki formula du da amai tawdra hujigi state waramadi union territory da mo handan ki bi wafam ni maroina administration waina bani habi wafam amalai oja bablu tla sigi kamai yengbi khogi hana princely state mo rama adagi लेबाक सिदा पुलु मतुंगदा स्टेट अमोइना लेजरम मे अदुगा हुजिक नमु यूनियन टेरिटरी की थाकता हंदगी बाइब सिदा अदु मुसु लेरे अदुगा 370 एब्रोगेट तोबसिदी यामना मसी अफब खोंथांग अमनि हाइब कांगु सु यावरी अदुगा मसी फत्तबा हाइदि खोंथांग अमनि ngasi से डार्क डे नि गाना हाइना बन मैम यावरी कमाई यिंग बि
Hoi mapan gi opinion tongan tongan be lebi ai aphabani haibusi ya lebi ai phattabani haibusi ya lebi ai adu hujik Jammu Kashmir de hujik karam phium da leidi gi aduni kwai tigi maru oi se hana chief minister oiramba ani house arrest tawra thamgre media gi report amta tholok pe yadre internet kakhat khre sibai lising tara hena thajal laga hana already fully sibai ngak ta ngai ba do hujik mayam thajal laga thomjal laga tawri se masi aphaba thabak asyam phajaba mayam sigi administration phagat na ba tawba thabuk tabu masumain tawbu sidi khatang BJP gi thopi rei ba phajaba khohi tai ba chimban gi khohi tai ba siga manung da tawriba phummi ba hu siga ani si khatang chana da bra hedana khanjei adu yam phajaba thaba ama tawbi gi haragadi mayam tanaraga da wai tawdrino BJP gi agenda da yawi 370 lokthok pai se 2014 da yawi 2019 da yawi BJP gi agenda da stakeholder mayam tanaraga haiba wahi amsu yawi 370 da lokthok kane na stakeholder mayam khwai gi primary stakeholder oiriba Jammu Kashmir gi praja mayam loina mak akhoi gi solon chalaga thambai type ta thamme media gag tawre politicians mayam loina mak hoi separatist tu budi phare to pro Pakistan ne haiba independent oge haiba India constitution gi manung da chief minister oir mi sing bhaw wangang ba yahan da gai mayum da phajal laga thamaga tawrei ba move se ai gi thamoi na di ya yaning di BJP ne budi phaja phaja na hairi hoi adunia da ne na aduna hana princely state ama oiramba hoi Manipur hoi sidi mathong maram khangda na merger taw gi bada bhamen tawdan tawre at least Kashmir gi potadi due process ama chathadana adugi part amani 370 sisu 370 sisu ngai hoi Raj na su temporary measure ne hai bigi adung pu temporary measure se hana Jammu and Kashmir gi constituent assembly ama leinge da temporary measure oin thambane ba ada ngai gi constituent assembly se 1957 da close tawsan greba moi constituent assembly duna lokthok pa yaram ne pot se aduna moi na lokthok hogdrabani na si akhoi AG Nurani gi magi article 370 gi larik ama lei ma man hai se solemn pact ama ne ba India ga Kashmir ga gi relationship se define to ba pact ama ne masi thugai ru ba ya de ba okay aduna masi kanugi Jammu and Kashmir gi high court na su aduga supreme court na su as late as 2018 da masi maming sina temporary manjaraga su hujikti mase permanent feature of the constitution oigrabani hedana thambane ba okay adu phare kanugi Kashmir gi mi sing du thajar roi je khoi moi si kanoni khara kari haini India gi loyalty wat le dun lawre si adu at least parliament da phami ba opposition sing phau gi thaja biyo ba khoina haijarina adu da su ngasai gi ek tu kari kari no takpi ri ba bill jing du ngarang bau phanghan ding asida mi chana puthoga bill kano tawena ayamam su Trinamool gi Congress ki mayam su bill du masak pau utane to khudak ta pusalaga debate to ya bong deba at least preparation tawng na bagi any bill nam puthok pai je hayeng puthok ko do bill sing asi available ho helaga mayam se prepare tawng na la ka dorim neba adana mase surgical strike style am jawe ba se adi ado democracy da di guerrilla warfare du di yapote democratic process amada phajana tana tiknaraga afaba thaba ama tawse haragadi afaba haise aina fayen khanbadu ngakta yadeba aduda primary stakeholder wari mayam do BJP gi manifesto masamak ta hairi bani masi mayam stakeholder mayam tanaraga tawnena aduna phajana tana tiknaraga tawdabani na masigi phibam se aikhoidi yamna undemocratic oyen lojai tawreiba process ina magi outcome du di topu tokro ada outcome du su migi hana independent oiba kingdom am oina lejarambadagi my constitutional safeguard khara after due process thamgro potu loimak tokthoga atopa princely state ka Kashmir ga khenai di UN da resolution huju phawu implement tobungam da plebiscite tobugi case am lai riba aduna hekta adu potu kano da kano ani thokna unit ani thokna akhoi union territory any thong to guy by state ama bawo thambida ba mi hana independent princely state ki status lejaram do state amo bawo thambida ba ekte union territory oina mi gi han lejaram territorial integrity to guy by se mase afaba signal natte akhoi federal structure gi democracy gi principle mayam loina mak thugai raga ngamme hedana ekta nampu da tawbugi spirit ama yauri mase akhoi gumba Manipur gumba tanik tana politically hana dagi su Kashmir dauna assert to bungam jadaba gi situation sidadi masigi laiba center gi yamna mathong jadaba yamna akhoi gi kari haini unexpected oiba akhoi gi
khitang hui ngau bun ga to bu mai goro goro hita changselak pa mayam da due process to the bagi pot se masi afaba oiroeng khali in the long run ado sum aham ba sum akoina permissive oidana sum yai yai en chahang raga hayeng naji singna aham ba da trade union myam phabla e trade union as trade union na ten yaw hok dre protest to do jiu myam phabong la e as jiu na tam na yang phau de sang hok dre adagi kai ko khi homo haitare transsexual myam phabla e transsexual na tam nai na yaw hok dre ada aroi da ai phab lak badi kanam le ram dre ai support to protest to bin ba adu fivam tani majority oriba india gi hindu population sina aduga overwhelming majority ama phangaba political party bjp gumana yamna khoi lebak macha ta da mongda sumaina democratic norms myam loina thugairaga asuk chawba stand ama lokselak pa haibase masi khoi yamna section ningai oi aduga masida khoina democratic dissent ama masi tobiganu constitution gi matungina aduga democratic process ki matungina leibak singa ko phai haibase ai manipur gi leiriba context is the citizen amoina concerned citizen amoina adugumba concern khara raise tawjening okay ya phajab wafum sing jan thambir se mathang je ujama la chage ngasi gi thokdok chai tare ayukta chief minister na chair lawraga hadi koi cabinet mifam guma mifam pangthoga sigi decision su lawre adu matungda prime minister na chief minister de koi prime minister na mai tawdana cabinet mifam pangtho matung sigi decision su lawre adu gamo governor gi maike de chesi notification su mungtho har gi 1954 gi president gi hanagi koi constitution application to Jammu and Kashmir order 1954 se 2019 replace taroni haduna president gi chesi notification thoe adu matungda ngasi pung 13 tabada rajya sabha da hairiba keno si abrogation of article 370 se move tarokpani habitare aduga atopa bill anim se yauri bill se amana sagi JNK organization bill haibam lare aduga amana Jammu and Kashmir gi reservation gi second amendment bill ni aya mana khangi se koi business list yauri se second amendment bill haita reservation gi se masida khanaga ne lak mayam aya malak nai hai adubu khodak ta revise koi business list ama thoga si mayam se injelak pade mayam yam undemocratic oi mong da toksalak pa khodak ta emergency ma 1975 ki koi president Fakhruddin Ali Ahmed na torma maina ngasi gi su koi president Ramnath Kovind na leba se sathari habi bahum na ching musum yam lai kari bahum ta meaning ngasi si amna historic oi moment amani ga na koi Amit Shah na koi Rajya Sabha da phongdo ki bahum dilere but eta sam opposition ati masing ngasi se dark monday ni ga na su hai khibelai oja Hemant ka happening yam sathina soba masung yam luba leipak ki oiba warep amakak ngasi lawi BJP gi na resolution ba lengak sin kayamna sathiba akhoi masigi warep no hai kanda sang ama sahi sima lobang da warep ma ngasi loraga thabak to onthorapani yaningba adum yaugani adu yaning da misiam yaugani ai samaki oinadi masigi si adum namfu khara sangen nam thamjage ai hu yaning da badi mate khada yaning ba yawi mate khada yaning da ba yawi migi maning makha tamna lejaramba leipak amabu akhoi migi akhoi state tu gi haitare ko magi unity adu integrity thugai bai ba se akhoi manipur store pya pot ma dam lei simai thamjaram ge thugai rabani princely state amo oina leire are kano tawre akhoi india da tille soi tawnare manipur ga hapya da manab jani da major agreement tawbat maina moina major agreement haida bai wane ba accession ne sakhe wane ba aduga matong sakre aduga sarkanda madudagi neba Pakistan ga India ga land song rese 2 times land song ri nebo akhoi ni jang gadab je lepak wa thu ri nebo adagi masigi si akhoi kano da land si khamdong hona da UN na mi chang kanda masigi si JNK si kamai tawdagi ya kanda made play beside tawraga miam dun lepsa sono na hai gibani adagi warep ma lei ni ngasai Babloo na panbigi to adugi warep to hoji phawwa dum indana India gi kano to hibai wane ba India gi manung dam lei hibai wane ba then asomna kanda su amu kamai tawi khoi India na kari hai kanda ngasai gi Pakistan occupy akhoi Kashmir hai Indian Kashmir hai ne ko moina sadum saman hai mojo Indian occupied Pakistan Kashmir num hai Kashmir si yam sauna yek na khoi yena ba masjid lan pham yam ma sona hebele gre ikui di bani ko handaki government sina ta ba BJP government matam dani khoi Kargil lan sona ki matam do siju samani sigi pos issue sine issue si yam lai banate issue sina maram warakanda Kashmir da ngasi bhawa tangdu leta ta ba phim ma lerak pani phim sina ni ko maram warakanda ni India gi stand smile lais
aduna ngasagi Kashmir gi si maning tamgadabani or Pakistan tingadabani haiba lalau sida naha oibadagi na alu mi si ai lising taragi matka ceremony na dawi ai sapsab ai record khangde lising tarai matka ceremony na khali Indian Army su panayam i katkrabani sida policy sida ado Pakistan so hoji phawba masi post handok da leitri handok pa leitri ado India su masidi sunghan halaro habe khungpham ne lais aduna sida aina ngasa yam chatheba warep ama ngasagi Prime Minister Narendra Modi na lawi hai se tai kaim nateba hanadi Kashmir se India gi oidabadong no torme karmaina leibak amagi manung dal lerga atopa constitution ama satpadawna agoi constitution gi part amana protect tawraga leiba pot ama khak lei akhoi go pot ama thingjan ba yadaba pot khar sun lei hojekti adugi pot satkre article 370 satkre 35A satkre hojekti leitre barina kai dore Kashmir da India gi law satlane hanadi mugi oiba law lejaramado hojekti India gi law satlane masidi hogi kanogi da leibak ama leitargadi uniform law ama lehen bai basidi adum India gi apam oini miam ayam khogi mi ayam gi apam oini masimdi ai adum mayam si loin ma hainer kani apam leini khan mi kharadi yarda basi yawi ko ado khwaidagi luridi ngasagi migi lejariba state thugai buduni do si Manipur si thwai yari ko yang sangai ko to bi jo jo akhoi ji mathang target ni mathang oi target se akhoi ni ko to doi se hogi interlocutor or nupa ma sumna kan da governor hapsan gre adu interlocutor su oi ni governor pare ba mi amana interlocutor oiraga wari sane have si wonderful masi man no to bi ya po na mani si su lei ni ko adu Manipur gi mata na khala ring matang da laksage ngasagi JNK Jammu and Kashmir haiba port sima lehoraga masi union territory di elle aduga kamai tore legislation lehenba haibadi legislative assembly di lehenba haiba Delhi da tawri smaina akhoi gi ngasagi kanosina government sina man atai tai magi sako thorangi thabak center thadrak ko na thau pang topadi yani aduga home haiba post sima di moi mukta leroi DGP moi na paibi yadre police officer moi na paibi yadre Central government ke makhada lere haibadi state ki ngak sen bagi law and order ki thodang se central government na pairani haibane akhoi na haile dana swaida akhoi state ama oibagi tangai phadaba thodang di law and order ngak pani hai poto law and order ngak poto na state ki miyam gi mutuna khanjari ba miyam gi mutsing dana moi makhata leitre center na passion gre then koi matam di hauna Ladakh ena malerami Ladakh IFC akhoi mayam na khambiram gani jen ke san noi jani da akhoi gi ahumneo moilis yam major kano ahumneo Ladakh sina Hindu ga akhoi kano siga Buddhist siga na 50 ga 9% gumba khunda ba kano mane aduga Jammu sina akhoi gi aina khanbada Jammu se Jammu si Hindu na kano oiba majority oiba aduga Kashmir sina Muslim no oiba aduma mafum amane lakan sida hojekti ani sin utilize tona ba thanamaga sumlakangi Hindu ga Buddhist ka to posima machina kano gi akhoi assembly se lekre only ka sai ka dona Andaman and Nicobar Island go dona lieutenant governor lekrani songi di governor leini lieutenant governor lega so songi di direct central gi rule do rane bo amadu di assembly bu leire barina akhoi sumlakanda Aam Aadmi party gi Arvind Kejriwal na hek law ri se smai tong law bia port khadi leiba adu khom du di moi mukta lekre si port am leire adu di masagi maram ngakcheramba masagi ningtamba lejeramba adumba laipak tu gi ningtamba do state sina bokta yada na tonganba koi kanoma constitution gi kanom mayam provision mayam pisalaka da moi sig lemina remineba hojing namba do satokre satokra da thugai bire ga india wana pisalaka da Kashmir gi noi mayam de thamoi shokane na lawi adu gi kholau duni koi na ngasi ta da nabgi damakta central government na toriba kholau mayam ma thingjanna ba tori sig internet service loin thingresi broadband su oi telephone off telephone to phangwem ta school college suti numit tarani project adagi radio station doordarshan mayam loin army na passion ba paramilitary force passion gi ba kari ta tawe ha martial law ma salai rabani ko haji war ga sam ana port ma de moi tawrisi sipai adagi di paramilitary hoi moi gi lariba state ki oi ba force mayam police force je moi na pariba nongmai do moi pai ba yaroi thamjal lo he amta pai ba yaroi moi kai leini bekta le ga do ne ba aru army na han do ne ba loin control ta hongra ba ne ba sigi film da ngai ne sinumi tarani ni si manung da irang si nem ga da ha aduna hojik lakado di hojik ki tawri ba port se da kai no khoi ne central government ki magi ming se kai na kan dare ngasagi Pakistan ngahak le tan kai ho da na khoi Kashmir gi naha mayam ama
लाल होब यहुनबा सेपरेटिस्ट मूवमेंट मैम लाइव पोटो अदुगी थिंबगी पामगी पोट मखक उइयो अदु थिंब पामगी दमक्तने बसिगी माना लो मैम सुजलकन तौरग सेंटर की मखादा लेरग होंग पाचल पोटि सी पोसेमा आई लाक्प्राइना अइंगोन खल्ले अदो मसेगी सी ना ngamgadra ngamoidra sina matam supagi warusion porpang ngamgadra ngamoidra habadudi I want to ask to the Mr. Modi ai monda hangne bai sing ngamgadra ngamoidra democracy habani ko democracy haisidi akhoi ason bagi su akan bagi su chap mana ba mogi mapau loraga mui apamba karino di yenga salai ga pot amadu martial law dongna khanglak lakhi badudi adudi akhoi cham cham mi haitari ko khoi dong ta nungai to phawe som so tom sung asagi asai constitution ki kano khar di india moita ga di khoi sab mana ba pot amada leiga da bane ha pot ama khoi ojekti hanadi kamai to mogi lo du leiga da di kashmir gi nupi sing je atopa community da ha da atopa state ta mayim pan ba yaram de hojekti yare sima pot ama su la e haja pot ama hojekti hana ya de अंदर हाई कोर्ट या जब वानी हाई कोर्ट की वादु दी कोर्ट की वानी मी आदा मी कस्टम की याम कले लो पुंते बा अदुना अदु पोट मयाम जु लेरि पोट मने बा सिगुम फेम सिदा सर्जिकल स्ट्राइक हायर सु यारे खंगबदि खंगरा बनि दा ngasi ngarang na handagi minini tawdore si mayam le khang poni media sin khang poni adu loin ma khoi gi thaganara pone ba kainom tawdore lami miyam changre ngasi makada kainoni khoi gi 8 lakh 8,000 ni kano se airdrop to se kano to khoi gi SHPF se thadale ni thadang gi ni ko se wali ko ado mayam ji curfew khar thamgi bagi ama to gi bagi mapan thonok to bai wane ba ado kashmir miyam gi kholau si india na ta gadra india gi mainland india da leiba sing na ta gadra ha po to ne ba masigi matang ama lakhini ado ai sa gi oina di aina ahan saruk khar di aina narendra modi na lokhle khutang ji sagoningi ado ga mi gi maning tamna lejar ma port ki status to union territory taroga khoi namdara thammadudi adumaki nuaiti nai thammi okay khoi india gi ama to ibagi masalon saktam ama india gi state pumba program honabududi yam phajab khongthang ni adubu hana khoi kingdom amoina lejaram ba adubu leba sidi yor matung da magi leifam thokpa mayam do loin marpirage union territory ama handan basani so aisidani mayam na question tawnari su maruina marbadan so federalism gi structure democracy gi wahan thokto loina mak kalaga chalabra aduga emergency like situation da ngasi gi khongthang asi lorpra habagi miyam gi wahang de damak lainari but at the same time government gi maike deding asi yam historic oiba no mena khangni habagi achievement gi nungai ja amadi damak koi lebak pumbada tongan miyam na so damak mase celebrate tawbud leri hadi apun baleba am oiga dore habagi harauna ba habata du masina kayam koina masigi keno sida tandem sida chakka dabno habadu di damak mayam yeng mena batari on the november troje ke break yam tunanjar ke impact ni swimming ta lebi Welcome back to the Manung Hutna 360-degree analysis of news and events with Raj Nongthombam. Manung Hutna ngasi khana jarme basi Jammu and Kashmir dagi ngasi mag lebasi ki president na notification am thoga lokthokani hana lokthokraba article 370 adu 370 amadi masiga loina masigi manung chanba ori mayam na haina ba article 35A ani maksi loina repeal tawkhre abrogate tawkhre lokthokre habagi notification thoya adu masigi resolution ama pass anu gi damakta Rajya Sabha da ngasi home minister Amit Shah na su move tawkhre adu masi matang yam kanna hoji Rajya Sabha da debate tawnari ba waham ama khangni adu sum makal gi mong ha tare koi state sida emergency like situation ma war like situation ama da thammaga suma khongthang ama lokot pajita khoi historic oi amuk su haiba adubu lairiba state to gi phibam di yamna adi koi bilateral oi da ba haiga dra unilateral oi ba center gi only ma gi apam gi mayong da chanchan ma mami ama tabni suma makal gi khongthang se koi manipur gomba nik laurga leiba maru ina koi gi framework agreement sign tawnarga masi athuba matamda yana ba porakani gaina kinarga leiba lamdam masida suma makal gi decision amma laoi dabra koi Jammu and Kashmir da adu koi na chanarga la 370 lokthokhiba adu article 35A lokthokhiba suma mayam je lokthokhi targa de koi manipur gumba state koi sidasu koi gi khaitara koi gi warusion progna banaga framework agreement gi wafam su leibani na hujik hana state kuma paler madagi hujik koni banda ngai dore Jammu and Kashmir lokthokhi targa union territory ani mo hengala de union territory mapan sugrani anmai to na koi gi north east gi somo koi hadi state masing ani ga handagi dana state masing se koi hujik koni pal lebdi kuntaruk ta handagi ba adu gamu union territory sina utarama thoi ga suga khidna adonda ladra habgi mi paina nu ngang se dum phau dubente kamai wafam thabeni emergency like situation create ama tawraga yamna undemocratic oi man mongda koi unilateral decision ama impose tawbuse ada kari si matang da yam ka na
unilateral decision impose to we have the ai mot kitang lang to male mam di hujik koina article 370 lokthoi na have ta sing haragadi magi president na thokpa order am khane ba Yes. man has the constitution application to the Jammu and Kashmir order 2019 hai ba sina 370 gadi hoi mari lenare ara sigi sumaina masigi president order ihana na thokrasi 1950 de hala magi order lai jare Okay. 1950 मतलब 52 लेरे अदी 54 लेरे इवन 1994 फाव द presidential order मयाम अम लेनी presidential order मयाम सी की मतुंग इन constitution कोई की सुमाइन हाय बता रहे जम्मू कश्मीर का इंडिया का लेनरी ब मरी द मदु सेमनोक सी मयाम अम तौदन लाइने बा सुमाइना presidential order अमना हानदी के 1952 दगी हौरगा सेमदो पर लाख पे वाने बा ना हंदक किसिसु कोई की ऑनरेबल प्रेसिडेंट इंडिया की प्रेसिडेंट ना फिर की प्रेसिडेंट ऑर्डर से मुझे सेमदोक पे वाने अदो मुझे सेमदोक पसी कोई ना पार्लियामेंट दा नियम मतुंगिना पाउ पी बाय तारे अदो ना मसीदा बिल लमा नमफु सापु दा तौरे हाइबगी वादिना ते मागी हानदी के हरब कन्वेंशन हाइसरा कन्वेंशन अमोइना लेकपा presidential order semdok pa yabi convention am lek padu madu convention du illaga tawrine ba masida namfu sapuni na traga unilaterally decision me te loction mani habi wana te ba अगर मैं यूनिलेटरल ओइदा तारगा दी स्टेट से द हुजिक इमरजेंसी लाइक सिचुएशन इंटरनेट जहां दबा फोन जहां दबा साइड है जे इम्पैक्ट असेसमेंट हम आइन मदु मकी 144 चलाइरगा थंबा मदु आउटसाइड मिलिट्री फोर्स मयाम थाजल थंबा और हाउस अरेस्ट द लीडर मयाम चीफ मिनिस्टर ओरम मयाम लेहनबा सी सिचुएशन सिदी सी पोच बिल टेक्स पीदबा लास्ट मिनट फाउ पीदबा सी पोच कमाई तो अदो इने कोन यूनिलेटरल माले है सी हौजिकी केनो पार्लियामेंट नत्रगना स्टेट असेंबली दने बिल अमा पुथोकपसे ngasi puthoga lipi lipi na lip ai di kano ngasi no masi pabiro khopiro haraga next day da khana bagi porse man lai bill se masi apsi constitution si order kano tawre presidential order si koi inform tawre inform do bill nei nari dana yes bill nei nari ba nei na badu madu mang heta madu unilateral ni hai badi oiroi ba nei na pot am yauri bani na madu unilateral ni hai badi yara ba only moi na hai si masigi kano si lokthok pa yaroi pen di hai bagi wane ba ama do pen di hai bas even kano de sigi pen bagi da even aam aadmi party ki kano na bo Kejriwal Arvind Kejriwal na bo ma support to adi atopa party mayam na su masi phai aphaba move kano ni khongthang ni haidan hari ba ana obviously thabak ama tawada phana phaba thabak tawraga su madugi phatti haiba kangbu di soida biki leine maram di political mileage lawna ba kangbu soida leram gane ba madugi political mileage tawba kangbu kharaduna hari ba khongthang ase phatti hairaga hekta phatke da na phattaw na te ba but BJP gi oina di NDA gi led government amo oina di NDA government amo oina di magi tafum thokpa convention ama 1950 dagi hauduna laga 1952 54 matang lakpa hana dagi hauna maram di BJP na party gi BJP chai manga ama mati puidri ba Indian independence matungda Indian independence ki matungda ikui dana panba sarkar sina hana dagi hauna BJP na palam daw matam di hauna chana dana lakpa convention ma inba matam da only because we are BJP madu lali haibidi madu kitang ai mota di haiman mathok amendment to bududi time to time torus la yojan period handa kisidi makhatan amendment to we mathok taroi pull up repeal to gidoro procedure adu ki potine procedure order pull up repeal to madu ki effect na tungan ba ni ba procedure ni najari na effect haibaga cause and effect tungan ai ta madu ki effect to simalai mari effect to han de ki na masi apo ni haiba masi masi to a large extent masi high na ri ba effect to aduga magi procedure in ba haiba du ki athadi procedure han de ki na 1950 de ki hawra chanaraga hanjan tawla pa convention in ba da madu ki procedure in di haiba du di kitang haima mathuisin unilateral decision ni ekta impose to bani hai potri okay fine maduna maram oidana antolution maduna maram oidana se ngasi ma khu mang do re sumain tawna internet ka that kre kano press changhandre share PC 144 chalai 144 chalai re ni pun me adana ba ya 140 chalai re adu chum mayam ma house arrest yum madu mayam gi madu kano participant mayam thajala thame chumme thajal adu ne sai di haije kai dobagi thajali no kai dobagi CRPC 144 chalai no CRPC 144 chalai be Manipur chalai na kano matam da adu je pull up ne one time amukta da loina ba internet thingjan ba phone thingjan ba everything jam aina haije ningina madu gi do for the benefit of the people ado I do na unilateral oira ba and haije hilsa karigum ba adu mayam do makoi gi voice ama tabagi tanja thambi taragati
convention में procedure di kai didana adu bu laiba kano si assessment si di government to dana kana to ni masi phalak tabi ya have gi assessment di government to dana atop agency ma to bu ya bang deba assessment to ngani choidam ki assessment to matung da masi da kai ba phatta ba tholok pa ya ba le banina sai gi 144 bu chalai ro even akoi gi ban manung da kano thingjali 144 chalai ba da na internet thingjali kai kano loin tori ado chamana ba situation ai tar manipur da as a full free state on level manipur da nate assam da nate atopa mapung bhab achau achau state kya tu internet thing bagi press da jaga khar chang bya ta cpc 144 chalai bagi wari di adum sidi dum tana po ne ba just because kano da handa ki matang side tawre haraga aduna masi democracy thugari democracy ki principle ka helabani hai badu di agi motadi haim matwe haim matwe habi gat procedure the injury ba but we need to assess the impact the possible impact possible fallout to madu assessment tawra matung da aithoi tawrongani kali tawram matung da madu di karamai tawna masi public ki benefit ki damangta kari action kari kano lakhut step lakhut mathau tai hai badu ne ba koina lani doise okay adu madu mona respond to kari ab hum unilateral decision imposed over nati have you am clear ni as a neutral observer masi khaitang democratic oide thoglei pot si unilateral oi amadi ngasai ki presidential order mayam 1950 da 52 da thoki baduga ngasi gi laiba pot siga heta saman equate to budu yam lani 52 da lai thoki badu ai mang da puthok chari madu da amendment of for example hana phrase recognizing the president as the Maharaja of Jammu and Kashmir. Hairambado atopa phrase recognizing the president on the recommendation of the Legislative Assembly of the state as the Sar-e Riyasat. Sadre Riyasat. Haibadu waneba. Hadi Hanana. King oina lerambado hojiti king later baina adumai lerni have adugumba khitang wahai wata cosmetic change macha macha wane ba hujik tawraiba potsina hana migi independent status ama leijara mi ba United Nations the recognized tawdana international conflict ne na peacekeeping force power hujik power leiriba jaga du the union territory ani thonga thugai rak pai che drastic change ne ba se aina hai aduga magi achoba ramifications he chumna da akoina India manungi uniform oirak padanatana masina whole South Asia gi security situation da achoba threat ama lakadori pot ne ba pot se irai line ne akoina hekta lobu yaroi tharai ba ngasi government na thari ba po se yamna serious oi ba po ne ba masida tawrai se aduna migi union territory dudi part 8 ta fazana yaungdan lairi adudi kaino amana ngasai lieutenant governor amana pura magi control tawrakanda khajitang assembly macha ama thambi be wane ba manipur dan mom harga 1950s 60s leiramba phium dune ba aduna adugam thina downgrade to bai se sigi achoba ramifications laine ba hujik kaino da natana Pakistan da already media reporter mai honare hujik nuclear power ni ani makse tawnari se line of control karam kana no mai kamnar khaduino bhap ta potri hujik tension ji somna kanda lekhal liu sumaina som su lekhal li pot se Punjab border to hujik preparation to bulo preparation full prepare anytime sector ku ya aduni adu hujik nuclear power ni ngarang na handa Trump na mediation to bugi wa thokna ri pot ni aduna pot se icham cham na khoina se se chumna hekta irai line ni yeng ba ya de ba ko masi ramifications si am sawi hoi Government of India na preparation yam tawramani adumpu mase ngasagi India uniformized torok na badi laira dana akhoi USSR gi type da India mache tana na ba pochu oirak pa yae ba ko aduna masigi preparation aduga masigi se masina achauba force kharadi unleash tawdori ba hayeng numi tarani matung da tarani se bahu du lengaroi preparation du tawrabani na namdhana na ba mayam se wam ta ngang da na ba gag taw na loimang nongoi nam thamam na tawroi anuku mase for many generations of Kashmiris kauro yo masi geshu namdana territory na union territory ani ne na nampu su rule tawra seba generation ahum mari bhau kauro do event de masi thol ise aduga Jammu Kashmir gi mi singna 47 da tawriba 48 da tawriba plebiscite kaw do sumaina sumain tawdana ngasi gi numit yam historic oini definitely historic day ni but historic on negative oina lakadori bra akoina in the context of a peaceful coexistence yamna akoigi human rights ki mit yengda peace in the region gi marang batang da adugo India as a nation India as a democracy
historic day di oini but historic day se kadom na kan da swing dor kadoi noi bese mase khoi yam carefully yeng ba ma darkar oi huji huji mak United Nations ki human rights kind of council da khoi gi office of the high commissioner for human rights na Kashmir ki situation je henman gre hedana handak ani super report place to hrabani aduna masumain tor pasna ahum mari manga su thol khidra in khalle aduna mase akhoi na irai line hekta hoi akhoi Manipur gi di tawda yadabani BJP gi party yaurabnina ngang da yadabani hena sum angang ngang ban su pharoi mase masi yam serious implication laini adu ngasi Kashmir da tawri pot se mase akhoi gi state ta su masi gi achauba kanoma implications lakani oja sana jaw bo hoina ka kana argue tawjarmi ba territorial integrity ase occupied tawdan leiraba lawsalluraba state singsigi magi territorial integrity se magi colonial powers na thugai be ya de gaina sagal amiba argument do adusu ngasigi Jammu Kashmir ki example se sega kaidana kairbaneba aduna masi matang da akoi personality am tro podo unfortunately I am solution jagi ge let me intervene unfortunately this kind of unfortunately is not acceptable to me this is not acceptable to me because BJP no BJP gini haidana no this he should maintain decorum he should maintain decorum asumaina BJP gina pangangang ba haibidi haigino ba solution ke sukai de but he should not say that mathang normally akoi lang ozadum lakchage sukai de ozan respond to have ni ozadum lakchage I am thibidi akoi gi so called politician eno chongthui myam je politicking tongnan leire aina kanana paisa chaba aina kamai paisa huramba project kamai phangbaina larger nation sigi akoi gi collective sigi politics di ngasi kanam thawai yaudaba aduga kaino mayamna mai bak mayamna hair pudugi matungina tena wadong na sum khong leibase mase politics tawsi politicking tawbase akoi tuasi yamna aruba stage ni makhoi mase akoi gi leibak ki destiny lep kodori ba tanjani masista akoina short term gi damakta political benefit ki damakta larger akoi gi nation gi interest hai compromise of bigano have say okay politics to say politicking to gumsi tasing have the responsibility have you respond to that let's respond to that I think I should respond he is making a very personal attack to me BJP gi na pangang ainga sai ngang je pangang ngum dinate ma aina sai ha je am logical ba because there are 10 philosophies logically 10 philosophy le magi koi gi oza Babloo gi no oza Babloo gi kano se kano si oza Babloo gi kano se magi kano se oza Babloo magi oza Babloo gi kano se oza no oza na happening bodo straight aina hai personal attack am tawi and that is not acceptable suma decorum sida public na yengi bo sida personal pangang ngang gi potu adu da haibum thokte let's maintain decorum yes adu dum haibi let's maintain decorum second thing is politicking tawe nantra ka tawde haibdi abin id human rights alert siju haibu haige haragadi allegation ma'am PBI BJP da Congress da political party singa human rights alert iju they are also playing politicking not politics politicking combined tawge mo in the name of say saving so called human rights shape taw na human rights shape tawgi maming da anti establishment gi sentiment sagat pasiju karigumba kanagumba kharagidi pot neba ado madumak tawi haidana koi magi koina in case allegation with due decorum with due respect to everyone pangangang bani pangtaw taw ni agati I am also saying muju pangtaw taw ni okay well responded I wa khano zan habi mama id sumba public na yang kana yeng ba taragadi yeng ba sentiment okay we all have sentiments I do accept that I do agree with that adu sentiment taw na ta kano gi wild allegation ama pangtaw taw pangangang ba let's not react that is not very oza animal let's not react let's respond to the point akoi gi khana riba topic si maru ena masido ena respond to minasi akoi yam kan react to bana ta wahi kitang phasaki da yaure na traga ena pam da wahi yaure adu da react to na emotionally koi chapi mota let's focus on the issue tar issues ga mari lene area singa dum akoi kind of respond to ba adu wapum jing no thamanjani ai oza hemanta lakchi ko zakari wapum thamingi koi sumba makhal gi adi Jammu and Kashmir gi su yam cha princely state amo ina India yaw from mane koi Manipur su princely state mo yaw gi bani na sumba makhal gi koi division hai dare kai ba ko pase koi Manipur su lakha dai masai uzan su hafit thambi ki ba wapum lere kamai yang bi hosi Jammu and Kashmir gi dasa se Manipur su tabai ai han khan bi bra karam mongdi kanoni ai khoi gi mangda issue ahum khak lei issue ahum si yam sathi ba issue ngaktani aduga masi karma matam da khut tharakadoino hai pot amani have nuclear bomb ma phumba sa mana pot amani khoi ste lei se ta du su time bomb oina karma matam da phai do no khang da pot ama
kari kari no hakanda citizenship amendment bill le nam haise CA bill si masigi posi BJP gi magi agenda da yaw rabani manifesto da ar pass taw khada pot amani si tarokanda Manipur da kai tarokadage kan mai rang lakadage ha pot am number 1 si matam ngai min nabai wani ko sima laini ko number 2 da ahogi cookie hai tare ko cookie gi lalho lup singna moina khoi cookie state ama demand toy cookie state demand phangdaga su moi gi oiba homeland ama khak demand toy madugi matang da hojik political gi oiba wari sanaba hawre je khoi myam khangbi ngai asigi process su yam thuna warosion porok pambagi pot ama khakse khoi gi central government ta leigani then atopa amana khwaidagi hena nakna asa tawriba thajaba thamnari di ngasai innocent IM ga India government kagi wari sanaba sigi waroison ji yam thuna por ani ase mayam na dum hai khabani interlocutor oiba nupa amana ngasai Nagaland gi khoi gi victim oigadra hagadra accused hagadra asigi governor half kre magi posi magi yathokadaba poram mayam sindu central government ka loina mag yat palloira mane na khoi di lore laura kanda kai dog doino haya potu mana sita phamma kanda posi tana ba sulaka doine sigi matang da khoi ni yeng do si innocent IM na kari demand tori aduga India ga mena kari hai sine lais India ga mena ngasai mana mamang da nam hai hi ko sigum ba phamma man la kanda khoi tumin na tawroi stakeholder mayam sing sing wari sanagani pau phonagani hai adu stakeholders ni wari sanara aina khamba sanak hen khale moidi sanakre haisi yaningba yaningdaba sida unadana wari kharadi sumai tokana kamai tokana noi mod hayu kholu gaina haram leidana aranda bi masamak lakre mayam unaki ba khar leigidana delhi de karu unab su yawredana pangmi phu unab yawramneba adu magi du akhoi stakeholders sing unare na ma di haidoineba port se lakadoi sineba laisi then atopa amana demand sina kari demand tawi moigi demand sisu handaki kanogi sida Kashmir gi matang sida phangwidaba demand su yawiko khoin urakpada kamain ukeda mogi tokhai ba flag ama nagagi o flag ama khak leini na hai adu leibadu akhoi su state ki su dum leibudi yai ko akhoi su masu tarek ki ogedra kutha gi ogedra ama sema kanda akhoi state ki ba flag ama smaina ma thamje ai badum di kesu kaide adu moina national flag tongna samana na akhoi India gi flag ka masu hongi flag ka manana tongni haragadi akai bo oidoi ba simo ogeda oidoi hai pot ama lae si pot simadi khar khanani ngai oibani ko maram dia somna kanda lermi pot thugai rei bani na thugai rei ne ba aduga adu potu yadi hai ne ba khoi one constitution one country hai ne license only amak tani wali ko one religion hai baktani moi thanami je sila I pot amane ba ani di mong phang na ba ne ba aduna sila kan da su somda su ma sai mana karen sida leramba wahi mayam are flag ta leramba mayam sing do madu gi do yaga da yaro da hai ba do di adu mosi to na ngasai innocent I am na khanja sano ba adu luri ba madi akhoi ngasai Greater Nagaland gi dream ma tawi da moina ngasai Arunachal Pradesh Assam Manipur Assam ki di mogi di power yam lei di people gi na te ko power se political power yam lei khajani mogi di akhoi kaino gi leipak se gi political power gi map ta Assam yawi Assam yawbani na Assam gi political power sing sina wa hai matam da center na kaim tongum deu aduna tumin tu khane aduna handak si da moina kan to kan da akhoi gi reorganize tongna ba mogi state ki lam gi thong in tong matam da Assam do me akhoi gi Arunachal ga Manipur ga la e bala is force si akhoi Manipur se do mangai moina tori ba demand se kaino Naga inhabited areas sing si mogi administrative unit ama da punjagi hai pot ama demanam lei ne ba adu pige haragadi asom da Kashmir da thajang riba lami mayam se asi yogdasu yani khoi sai jadi battalion ahum laga yani ba sidi adu gi sigi matang sida aina appeal tongni de akhoi gi civil society organizations sing Manipur gi miyam Naga gi miyam Nagaland gi miyam wakhal to bi horo khud thador bani ko se matam khitang ai rabani ko khud thador bani ko akhoi kai da usige kari torpo yage kamai tok na masigi se khoi thingba yani political gi oibo warep na thingba yadoribra miyangi pressure na yadoribra ona tagana ada haija sachaba nonjabana yadoribra hai pot amalaya aduna tana khoi saida khoi phirep amal lawni khoi ning tami phirep amal lawni gaina pangau lawbudra di ya ponte ba uji Kashmir da lawramba mayam du masin loi men thami sidi pochal sidi loi ma media bo phole sidi media bo gam phokal ne ba hai bang amak ne ba tawri je adu gi do potu khara lugani chobudi hojit matam khara lai dingai sida kai kaino mayam naina bihoro na ay appeal tawni okay abuse naga pisto ki dimom da haraga written commitment bu laitri CAB ki pochiti written commitment lairabane ba manifesto da BJP ki manifesto da yaurabane ba only condition is not is ki ba
consideration khara tawni haiba du khakta ne ba huji caveat oina khoi do huji phangi base ado huji ki laiba BJP ki mood matas da di si soidana injal ani ba si gi agenda se aduga Kashmir da su 35A gi pot se ke shuna te ba lam leiba yon ba yaram da myam da loin ya halani haiba ne ba aduna apspa ka dar kar re buji demographic spread ama lakgi pot se definitely huji ki BJP RSS ki agenda da taran leira pot ne ba north east da su Kashmir da su masi khoi kamai thengna duri no hai se 370 su stakeholder khanani haina kanam khanadana dong tawle ismaina CAB gi pot su mathangi session da join puthora ani ba madu da su akhoi gi leader mayam sina akhoi gi state ki leader ne lai basing sina kari ngasi homework tawrage ba kari akhoi na masisda akhoi gi karam specific provision hapaga di akhoi gi population macha mayam akhoi gi leiba Manipur ki leiba north east ki lein myam se kari tawrage ba ase ai BJP ki spokesperson da amadi BJP ki Manipur ki leadership sing da pointedly post tawjani through the moderator ai oja Nongpoknganba tlasi oja handaki session se bati tarik tarete learning numini matungda handaki se thaja wale dana mathangi ningtham session gumda soidana CAB gumba se lakadra habagi akoi kya myam prepare orage koi da affect oradra Kashmir gi dasa jen ke dasa je Manipur da lakadra habagi ai lawai aduga dasa hai basunate Jammu Kashmir to je dasa nate mase dasa ne na lobu langiri dasa ga haina bani dasa di mai ke dasa na amane dasa na condition ai tare dasa di koi nojik koi common parlance dasa khane ji fatta badune ado mase fatta badate koi mota di phaba thabak to bune na mi perspective mi ngi makha pole yam phaina khan ba mi ngi pole aduga oza Nongpoknganba hai bi kep ki matang do kep ki matang do hojiki do khoi gi kano da handaki manifesto hai batare ada yaurisi every stakeholder si loina khanani chagi tangkak ahum thongna yaw hai batare tangkak ahum sida stakeholder khanani bill singdu nainani hairaga adu maina nainara matungda tawdoi ne ba ada kari prepare tawrge hai ba gyatati we are fully prepared in case of any eventualities we are fully prepared ad eventualities su hoji lairiba BJP na lakh tholo ya base masi ngasi short eventuality myam untoward incidents myam tholo have ne to hoji lok sabha da yam laina koi majority lermni yam laina pass tawre majority jam fazal lebrina aduna hadak pass to khibasi bill yam pass tawre madu manung dal lokhot pe aba bill ani mai targeti RTA amendment bill sim lere aduga koi UAP koi bill sima amendment bill sim lere ani makse koi select committee de thada bi haidana Rajya Sabha da aroi boina loi haibani adubu Rajya Sabha da suma yam haina basi Rajya Sabha ki opposition ke kangun haibasi Rajya Sabha da phawba koi majority lai aduga laiba majority si manufactured majority ni maramodana yam lai na Rajya Sabha da su pass ong ni haibni na CBC koi BJP su loi preparation tor lai re haibni na yam lai na Lok Sabha amadi Rajya Sabha da pass tor kadoi ni adubu tor matungda koi hana stakeholder myam ga su khanani kona su khanani haiba mafam myam leibni na solo haibdi leiri adubu madu karai phawba chanaba yagadage haibu yohumdune aduna chanaba yagada haibi question lakpa se yam emergency like situation da hairiba condition myam si torokadra haibi awabduni maramaduna Manipur da su aduga sisana ko CAB wari CAB wana tabata koi naga issue asisu masigi su settlement porano gi damta thu matumna porani haibi wafam na chingbal la abanina swai tanja sida koi union territory gi wafam sisu mu Manipur da pusalakadra madu gi da sa duni haijari se ari union territory on gi bududi koi anyone adum da sani dum haini aphabne di kanam haidum mande maramudana adu gi da sa duni koina Manipur da lakadra la oida haibi gi nunangi se adu madu gi damta su BJP state number ina prepare toro le haibi ofam su thamyumna nungaini ai di oi adu karai phaba nungaini ai oida haidudi matam duda khanar adu matam waling asdegi lamda masigi CSO sing miyamna madu han makhoi gi site gi su aroi ba thak haigadra akan ba thak ta preparation to hugi matam du ore on den on ngasi on di manu huna gi thoram se mata chai lusin ge ngasi gi thoram se da oja Hemanta oja Babloo amadi oja Nongpoknganba leng bertung ngasi gi thoram se ba thawa pi khibam di mapung han gi dam to oja humbo amuka na thak chapnuk cheri appreciate you joining masin ngasi gi manu huna gi thoram ngasi gi edition se karam to bi bage kore khan ber pu yagani khoi mail id impacttv.news natraga khoi Facebook page www.facebook.com/impacttv manipur da join to berga comment amadi feedback tha berk pu yagani well ladies and gentlemen thank you so much for joining us from the other side of the screen until next time this is Raj Nongthombam signing off kurumjari